Nungsiba Ichilinausing Ngasi ke Punna Islamgi Houna Lichat Taragahumdai Suba Tangkak Punna Kangminarasi Nifuga Manga Subado Allah Gidamak Mibu Nungsiba Houna Lichat Marab Sana Rabasu Allah Gidamak Sanaba Yagna Rabasu Allah Gidamak Yagnaba Islami Houna Lichat Aseng Bamasung Afaba Maruptagi Matam Pumbada Kaanaba Fange Pataba Maruptagi Matam Pumbada Kudong Tibatamak Fange Apaambada Hazrat Abu Huraira radhiyallahu anhu dagi Wari Madudi Huzur sallallahu alaihi wasallam na takbirami Qiyamat ki numitta Allah mapu achobana hangani aigidamak miyoiba singbu nungsinaramba makhoi kadaida lay ngasi aina makhoibu aigi urum makhada mafam pinabigani anisubado Hazrat Abu Huraira radhiyallahu anhu dagi Wari Madudi Sayankraba Huzur sallallahu alaihi wasallam na haibirami Iman ge aseng ba mahaw ga marup sana ba pamlabadi mahak Allah gidamak nattana marup sana roidabani ahum subda amuksu Hazrat Abu Huraira radhiyallahu anhu dagi Wari ni madudi senkraba Rasool Huzur sallallahu alaihi wasallam na haibirami Qiyamat ki numitta Allah ge aras ki urum da miyoy taret laigani makhoi gi manung da amadi Allah gidamak miyoy singa amaga amaga nungsi sanana lemin chamin khibani mari subado Hazrat Anas radhiyallahu anhu dagi Wari ni madudi sengkraba alam anigi luching athoiba Allah gi Rasul sallallahu alaihi wasallam na takbirame nungsi chanaba miyoy anigi manungda khare hena nungsi ba mahakpu Allah mapu achobagi mafam du so hena nungsi Taruk subda Hazrat Muaz radhiyallahu anhu dagi Wari ni madudi Allah gi Rasul sallallahu alaihi wasallam na haibirame madudi Allah gi damak nungsiba miyoy sing adugumba qiyamat ki numitta aras ki urum makhada laigani hairbi numit aduda aras ki urum nattana atay urum lairoy makhoi gi manung da nabi sing amasung sahid sing su nungaina pothadun laigani taret subda Hazrat Abu Umama radhiyallahu anhu na Wari lirame madudi Allah gi Rasul sallallahu alaihi wasallam na takbirame kana agumana marup thamba tarabasu Allah gi damak yeknaba tarabasu Allah gi damak kariguma pot ama pirabasu Allah gi damak pidrabasu Allah gi damak mahagadu mahaki iman mapung farbani nipan subda Hazrat Abu Dharr radhiyallahu anhu dagi tamlakpa Wari ni madudi Allah gi Rasul sallallahu alaihi wasallam na takbirame Allah gidamak nungsiba Allah gidamak yaknaba henafaba amalni mapan subda Hazrat Anas radhiyallahu anhu na haibi madudi Allah gi Rasul sallallahu alaihi wasallam da mi amna hangki qiyamat karma matam da lakani takbirak nahak na qiyamat kidamak kari sem sare mahak na hai sem sabadi tawdri wafam amatangdi masini Allah amasung mahaki Rasul budi yamna nungsizai Huzur sallallahu alaihi wasallam na hai miyoy khuding nungsi ribau miyoy sing aduga qiyamat loina gani tarasud Hazrat Abdullah bin Mas'ud radhiyallahu anhu dagi Wari ni Allah gi Rasul sallallahu alaihi wasallam gi manakt mi aman lak ga hangal ya Rasulullah mi amab mahaki aseng ba amal yeng laga nungsi adubu mahagna aseng ba amal singdi nupa aduna tawugum badi tawde Huzur sallallahu alaihi wasallam na takbirake karisu singna ningai leite mahagna nungsiba mi aduga qiyamat layminnagani taraga mathoi subada Hazrat Abu Musa radhiyallahu anhu na Wari ama tammi madudi Allah gi Rasul sallallahu alaihi wasallam na takbiki afaba marub amasung fattaba marub anigi hennabagi khudam amana atarpuwa amasung amana mai kamba migumbani Atarpuwa migi manakta matam pumbada manam nungsiba fawi amasung mai kamba migi manakta phamlabadi phirol mai chakani Haiba gi arthadi aseng bamsung afaba maruptagi kaanaba fangi phattaba maruptagi matam pumbada khudong thiba amasung amangba fangi taragani thoi subada Hazrat Abdullah bin Umar radhiyallahu anhu gi paudamni madudi sengkraba Allah gi Rasul sallallahu alaihi wasallam na takpiki madudi Miyam pampamda majlis ta pamlam liba mi amabu Hugat hallaga mahaki pampamda famgan
Madugi mahutta phamlam basingno khara khara napsan narga mafum adu marang kai hallu majlis marang kai hallabadi Allah Ta'ala na nahakis marang kai hangani nungsira bichre nausing ngasi de sifawbatan khangminarasi Allah na thaujan tobirabadi mathangi tangkak amado mama mapana macha sing da chatkadaba Houna lichat macha sing Houna lichat tambiba fazba ming thonba asina chingba khangminasi Allah na khoi khuding makpo haijakriba hadis khara asida amal tawngam gi pangal thona adu pinabi waisano